mayamda karigum amakhtang share tawjage Ahal Oirabi Nupi ama Mangkhhre Angom Burani Devi say humdragnu thoi Mapuroi Ming L Rajamani Herok Part 1 Haitu Pokpida Laiba Ahal asi Hokiba Jun Tang Taraga Marigi Ayuk Pung Nipan Khairom Taba Matamda Masanupigi Mayumdagi Tokibadagi ngasi Pawba Thiba Kangdana Laide Loinana Herok Police Station su Mapu Tibinaba Ayiba Sorol Pidno Khankhrei Ahal Oirabi Nupi asina yumdagi Tokibada Sanagi Lake Sanagi Khudopna Singba Loinaki Put Mangagi Inchi Mari Wangi Masa Pai Kulik Suni Mak Bukanagumna Tingnabirabadi Makagi Ming the Pizzadiba Sida Popibinaba Khanjariba Moyangtem Biram Gold Singa Apokpa Hidraba M Eboyai Herok Part 1 Haitu Pokpi telephone number 811-8934-775 Amukahana 811-8934-775 Asi haraga ma'am video si matang sai lusinjarage and thank you.